अहानबदा मरोइबा पाउ पिजरे लोकसभा मिखल की अहानबा तांक की नोटिफिकेशन थोखरे मिखल की टिकेट लाउथोक्तबना बीजेपी अमसुंग कांग्रेस की मिरेप ओइगदबसिंग खोइरांग खोइसाउनरे यौशंग कुमैना लाकपगे इरोइनना लमदम असगी निंगोल ओइबि कयाना थाबल चोंगनबा मफम कयादा लंबी थतुना सेल खाइबा हौरे अमदी मिखल ममांगदा पॉलिटिकल लीडर सिंगना मीडियादा इंटरव्यू पीबा यादबा अमदी मिखल पांगथोकदबा पुंग निफु निपान वाटलिंगाइदा कैंपेन तौदनबा इलेक्शन कमीशन ऑफ इंडिया ना खंगनख्रे खुरुमजरे टाइम्स ऑफ मणिपुर न्यूज यंगब्रिबसिंगबु कुमनथेम जेंटल नतराम नोकजरे हौजिक मियामदा पाउसंदोंना पिजरे लोकसभा मिखल की अहानबा तांक की नोटिफिकेशन थोखरे मिखल की टिकेट लाउथोक्तबना बीजेपी अमसुंग कांग्रेस की मिरेप ओइगदबसिंग खोइरांग खोइसाउनरे हौजिक फाउबगी ओइना टिकेट लाउथोक्तना लेरी हिरमसिदा रिपोर्ट अमा की ओइना अप्रैल 13 दा बोट थादनगदौरिबा आउटर पार्लियामेंटरी कॉन्स्टिट्यूएंसी की मिखल की नोटिफिकेशन स्टेट इलेक्शन कमीशन लाउथोखरे लैंगाक शासन पाइरिबा बीजेपी अमसुंग ऑपोजिशन ओइरिबा कांग्रेस पार्टी अनीना अकनब मोंग लंबा तौनगदौरिबा पार्टी अनीमकी मिरेप सिंह हौजिक फाउबदा लाउथोप ngamdana लेरी बीजेपी अमसुंग कांग्रेस ता मिरेप ओइगनी हाइना आशा तौनिरबा सिंह टिकेट लाउथोपगी मतम थेंगथबना चरांगनबा हेंगतनरे चैरक असिदा बीजेपी मणिपुर प्रदेश की ओइना सेंट्रल इलेक्शन कमिटी ना टिकेट पिरकपा मिसक अदुदा पार्टी असिना चटमिनरिबा दल सिंगा पुन्ना सौगतमिननबा ngasi अरोनबा मिफम पांगथोक्तुना वारिब लौख्रे असेंबली कॉन्स्टिट्यूएंसी कुनगनिपा लेरिबा आउटर पार्लियामेंटरी कॉन्स्टिट्यूएंसी की मिखल की नोटिफिकेशन ngasi थोखिबगा लोइनना मिरेप चे पिसिनबगी मतम था सिगे कुनगमंगा स्क्रूटिनी ना तांग कुनगा तरुक अदुगा अरोइबा मिरेप चे लौथोकपगी मतमना था सिगे कुनगनिपानी अहानबा अमसुंग अनिसुबा तांककी भोट मसिंग पुन्ना मे कुनगहुमदोइदा थीगनी हाइना नोटिफिकेशन अदुना पल्ली चेरक असिदा हौजिक इलेक्शन नोटिफिकेशन थोखिबगा इरोइनना मिखल असिदा अकनबा लंबा तौनगदौरिबा बीजेपी अमसुंग कांग्रेस की मिरेप ओइनबा थौरांग तौरिबा सिंगना हौजिक फाव टिकेट लाउथोक्तबना इलेक्शन कैंपेन की मतम फंगलोइदौरे हाइना पार्टी की लुचिंगबा सिंगदा वारौनरे हाइरी पनबा याबदी बीजेपी की स्टेट इलेक्शन कमिटी की मिहुत कांगबुना ngarang सेंट्रल इलेक्शन कमिटी दा पार्टी असिगी ओइना इनर अमसुंग आउटर दा मिरेप ओइनबा खंगलबा मियोय सिंगी लिस्ट पिसिन खरबनी थेंगलबदा ngasi hayeng फावगी मनुंगदा अहानबा तांका की ओइना टिकेट लाउथोकलगनी हाइना सेंट्रल इलेक्शन कमिटी ना स्टेट लुचिंगबा सिंगदा थाजबा पिरकपदगी ngarang चीफ मिनिस्टर एंड ब्रेन दिल्ली दगी इंफाल थोलखिबनी कांग्रेस की ओइना पार्टी की प्रेसिडेंट ओइरिबा राहुल गांधी थासिगी तरमपंदा इंफाल दा लागलबा मतुंग मथंगी नुमिता इलेक्शन कैंपेन पांगथोक लंबगा लोइनना मिरेप लाउथोकनबगी थौरांग लोइरे हाइरी पार्टी असिगी ओइना आउटर दा हौखिबा कुमजा लिसिंग अनि तरामरी दा पांगथोखिबा लोकसभा मिखलदा कुकी कांगलुपकी मिहुत ओइखिबा थांगसो वाइटे माइ पाखिबनी अदु मोइनमक थांगसो वाइटे दी टिकेट तानबदा याउदे मरम अदुना कांग्रेस पार्टी ना आउटर दा सोरदा वासुम नत्रगा जेम्स कासुंगदा टिकेट पिरबा याना लेरे हाइरी यौशंग कुमैना लाकपगे इरोइनना लमदम असगी निंगोल ओइबि कयाना थाबल चोंगनबा मफम कयादा लंबी थतुना सेल खाइबा हौरे मसिना मरम ओइरगा लंबीदा ट्रैफिक जाम थोअल्ले यौशंग कुमैना लाकपगा लोइनना मणिपुर की मफम कयादा लंबी थतुना सेल मुनबगी चटनबी असि कन्ना चथरी अराकपा गाड़ी सिंगबु लंबी थचिंदुना सेल खाइरी अमरोमदा चही अमदा अमुक खक्तमक लाकपा हराव कुमै ओइरिबा यौशंगी सरुक अमा ओइना मियोय कयाना सेल खाइबगी थबक असि चथरी अखोई चही अमदा अमुतंग लाकपनिना को सुम नुंगाइबा पोकचै दु सुमाइना लंबी थपदा याम थिथिना चैबिरमसु याइबा चही अमतंग अमुतंग लाकपाजिदा लुपा 10 दोइसु 5 दा ओरजो अखोइना हापिरमदो पेंजा दोइनेबको अदुमाइना मोइजु मजा मसुपु इनि नुपिजु चपमाने को खितंग अदुमाइना हराउना हाबनी अमरोमदा अमुक येंगलबदी मी याम खलकपना मरम ओइरगा गाड़ी मसिंगसु हेनगलकली लंबी लमजाउदा थोक्तुना लंबी थतुना सेल खाइबना एक्सीडेंट चिंगबा पामदबा थौदोक कया थोहलकपा याबगी अकीबा लैपता नतना लंबीदा चटलिबा मियोय सिंगदा चाउना अकाइबा पीरी गाड़ी एक्सीडेंट अमा थोकपा अमा लैतना ngawrgang phaiरगा थोरलापा मयामसु लै मसी अखोइना खर कंट्रोल तौरगा अखोइना यंगबि तारे खुदोंग थीबा थौदोकसिंग असि थोलक्त्रिङैदा थोक्तनबा चेक्सिन थौरांग लौखटपना पामदबा थौदोक कया थोकदबदगी ngakthokpa ngamgani हराव कुमै लाकपगी चटनबिसु काइदबा पामदबा थौदोकसिंगसु थोकहनदनबा अनिगी मरक्ता ओइथोकपा यागदबा यासिनबा यागदबा लंबी असि करीन ओइगनी हाइबा वाहंग असि यामना चावबा वाहंग अमा ओइरी मिखल ममांगदा पॉलिटिकल लीडर सिंगना मीडियादा इंटरव्यू पीबा यादबा अमदे मिखल पांगथोकदबा पुंग निफु निपान वाटलिंगाइदा कैंपेन तौदनबा इलेक्शन कमीशन ऑफ इंडिया ना खंगनख्रे
watlingegi mamangda political leaders singna media interview piba yaroi haina election commissioner fongdokre Lok Sabha mikhal ga mari leinana thokiba cherol amada election commission na hai mikhal pangthokadaba pung nimphunipan watlingegi manungda star campaigner amadi atai political leaders singna paugi mifam pangthoktuna paumi singda wangang bayade kumja lising aniga taraga taretta pangthokhiba Gujarat Assembly gi mikhalda Congress President Rahul Gandhi na mikhal pangthokadaba nongmo watlingaida regional TV channel singda interview pikibagi matangda achobo wathok ama thokhibani BJP na hiram asiga mari leinana Rahul Gandhi da maral sirakhraba matungda Congress na haiki mikhal pangthokadaba nongmo watlingaida Prime Minister Narendra Modi na road show pangthoktuna miyamda wafam kaya fongdokhibagi thawong adusu thingjinba mathok tai Seraksida Election Commissioner Lok Sabha mikhal ga mari leinana social media platform sing Google, Facebook, Twitter, WhatsApp, ShareChat amadi TikTok ki makok thongba official ga mifam ama pangthoknaba thaurang lokhatkre mikhal matamda Model Code of Conduct ngakna chathanabagi matangda commissioner social media platform singa unenaba thaurang lokhatkibani Amaromda mikhal pangthokadaba pung nimphugani pankhakta ngairaba matamda makhal amatagi political advertisement sing social media da phonghandanaba thaurang lokhatle haina election commission na Bombay High Court ta phongdokre Representation of People Act ki matung inna mikhal pangthoklamdai pung nimphuni pangi manungda vote khombagi thawong chathaba yade hairi Justice MB Muralidharan ngasi High Court of Manipur ge just oina wasak laukre High Court of Manipur ge auditorium da pangthokiba thoramadu High Court of Manipur ge Chief Justice Justice Ramalingam Sudhakarna aron bangak pamasung thaudang lobagi wasak lauke Imphal East District Police Commando amade kuntaruk suba Assam Rifles ke apunba kangbo amana ngarang numidang aina thingkraba lalholup RPF pele gi lanmi ama Imphal East ke nungaipo community hall manakta gi fare farba miyai adude kaithelakpam Brojen Singh apokpa ke nimai kawi huikap awang likai nungaipok Imphal East District tagini Police tagi fangba paugi matung ina Imphal East ki nungaipok ke akoibada lalhoba oiramba yai haina singnaba miyai khara sathok sasin tawre haiba akangnaba pau ama fangbadagi Imphal East ki Additional SP Operation TS Krishna Tombina lusingba kangbu amana sangsinduna asak awok sing frisking amasung checking chathabada Brojen hariba miyai asi singnabadagi detain tawduna spot verification chathabada mahak aina thingkraba lalhoba Revolutionary People's Front RPF amadi masigi lanmi singlov People's Liberation Army PLA gi lanmi ni haiba khangbangam khibani makatana ain gi oiba thabak lokhotnabagi damak FIR ama lokhot pagaloinana Porompat Police Station na khre hairi Tha sige ani amadi ahum gi lona banumidang da Sikkim da mihathina hatok piram lava fayingdagi angom ingosa mihata senaba mioi matik saba dandi piu haivigi davi tawduna singda kadangban part 1 nupi lupna sinduna singda bazar da maikei adom gi maira paibi singna wakan mifam sathakre wakan mifam maduda saruk yakhibi nupi singna senaba mihatpa matik saba dandi pidri fauba makatana akanba khongjang sangsin khigani haike April thada pangthokadoriba Lok Sabha mikhal gi mangoinana thoaningdaba thodok sing thoktanaba Manipur Police Department na lokhalakpa section thorang gi saruk amoina ngasisu Imphal West District Police Commando na Thangal Bazar gi Major Khul Kalivari amadi MJ Avenue gi akoibada paksana thibo humbagi thabak sathakre ngasi ayuk pung nipan dagi mapan fauba Imphal West Commando gi OC asaubana lusingduna sathakiba operation aduda punna miyoi sahum yangkhairom masa masa gi saktak se puthok anduna verification sathaki maduda matsa gi saktak se yaugdaba miyoi taranipal makha tana wahang phang chathanabgi damak city police ta sinakhe Hojik pau gi marak thana ten babrai matang longminase Nongin Service, a multi-service provider. Yumthong khudingda service fanghanjari. Mobile application ki khuthangdagisu online da order tawbagi khudong chaba leiraba. Pizariba service singdi electrical service, plumber, housekeeping service, breakfast, lunch and snacks service, painting service, welding service, photography and videography service, catering service, beauty service, interior design and construction, tutor service, security management, vehicle repairing service, e-taxi service, computer and printer repairing and installation service. Aikogi address Kaisampar Hodam Leirak opposite oil pump. For more details, please contact us at 76410 15632 8787 455 896
or download our free mobile app Nongin Service from Google Play, or visit our website www.nonginservice.com or mail us at nonginservice@gmail.com. Breaking Tungda Mayamukana Taram Noksari. Returning Officer 1 Inner Parliamentary Constituency Amadi Imphal West ki District Election Officer Gimit Yang Makada Nokfade Cultural Foundation Sanava Voter Education and Electoral Participation Gi Matangda Democracy Ki Kumai Haina Mingthonba Street Play Ama Ngasi Koramban Kaitel da Utkre. Play asina Democracy Satpa Lebak Amada Vote Hada Bahibasi Aikoi Gi Mangba Yadraba Hakni Haina Miam da Paujel Piri. Ngasi More da leiba nipum doi suba Assam Rifles na gate number 4 da leiba makoi gi posta More gi akoi bada leiriba tongan ba khul gi ningthau singa unaduna awara passing hangnaduna wari sanakre thoramadu da nipum doi suba Assam Rifles More Battalion asige commandant Sumit Sud amadi More Town Commander Major RK Sharma amadi gate number 1 gi post commander Major Akse Saruk Yake khul gi sip singna makoi gi wafam sing pukhaladuna water supply pipeline school lambi amadi atai atopo wafam kaya amasu thabak oina paikhanaba khanganke hairiba wafam sing asibu thabak oina paikhanaba makok thongbo singda khangaladuna thabak oina paikhanaba commander na thajaba piki Python programming gi matangda numit humni sathagadaba national seminar cum workshop ama ngasidagi Manipur University gi Department of Physics gi conference hall da pangthokre MU gi Department of Physics na UGC SAF DRS2 gi makha da sinba workshop aduda IISER Kolkata gi Professor Prasanta K Panigrahi Department of Physics gi Head Professor and Nimaisu Saruk Yake MU gi Mahiroi Singh Research Scholar Singh Scientist Singh na Saruk Yakiba workshop aduda khang hairaba resource person tararomna Python programming gi matangda wangangani workshop asigi matangda Organizing Secretary M Subakantana haikibada Python programming haibasi karino haibagi matangda mamutana khangnaba honabani araiba mongda mipum khudingna khangba yaba programming asina kari kanahanbage haibadu hena khanganaba sinbani Argentina gi Rosario da pangthokiba World Archery Youth Championship ta saruk yaduna Recurve Junior amadi mixed event da gold medal amadi Recurve Junior men event da silver medal fangakraba Naharup Pangong Makhongdagi Jameson Ningthaujambo okpagi thoram ama ngasi Palace Compound da leiba lamyan ba sanglen da pangthokre Naharup Apunba Maira Paibi Association asinduna pangthokpa okpagi thoram aduda NRS Motors ki proprietor Nahakpam Momon Naharup Gram Panchayat ki Pradhan Golmai Patricks amadi Archery ki head coach Laistram Jaminina thoramapu aina saruk yakhi Gold medal amadi silver medal fangaklaba Jameson Ningthaujamda kudol poching pidana ikai kumnaki medal fangaklaba Jameson na haikibada mahakpu taramna opibasi asuki matik harawi sanabada mai pakpa ama oige hairabadi khangmukan batai pandam amagi makhada honaragadi mai pakpa ama oiba ngamgani haiki Wrestler of Vocational Modern College Porompat ki Mahiroi Singna Sinduna ngasi Singjamai Bazar da lamdam asigi akoiba mafam sing luna nana thamnabagi pandamda amon akai hundok biganu waro biganu luna na thambada mateng pangbiu haiba kholaw galoinana sit sengbagi thabak chathakre thoramadu da saruk yakiba Mahiroi Singna lamdam asi luna na thamnaba honabada miyamgi thaudang sangi haiba wafam kya phongdokhi Sangai Progda Leiva St. Joseph Higher Secondary School ke Annual Games and Sports Meet ngasi Manipur Lenga ke Youth Affairs and Sports ke Director Armstrong Panmaina hogdokre ngasi hogdokpagi thoramadu da school asigi Mahiroi Singna March First Parade amasu satke athoiba mithunglen ge oiba warol piraduna Youth Affairs and Sports ke Director Armstrong Panmaina Mahiroi amagi punsida maipa ke harbadi thawai yauba honaba kanba amadi nolukpa mathok tai ngasi kunai asida thokliba thodok wathok ke asi afaba wakal khanba watpadagini maram aduna Mahiroi Singna afaba wakal khanba tamsi haike your organs, exercise your lungs and all of this, it is extremely important to, as I just mentioned in my speech, make sure that you sweat out at least once a day. So this is so important. And moreover, if you are excelling in, or if you are talented in the field of games and sports, go for it. It's not only academics. Build up your career, build up your life. In fact, the best of the, the most popular figure in the world, as we know.
Nakalamoromda mahiroi sing asibu hiram khudimakta fagathannaba amadi makoi maselgi marakta masil manau oibagi nungsi mari ama saganaba asigumbai sports meets asi pangthokpani haina school asigi father na phongdokhe. It is one of the part and parcel of the education system where we have to develop all-round development of the students. And that is the reason we are conducting these sports. At the same time also when the students, when they come out to play, they will have the more of human nature will come out, sharing and accepting the defeat, accepting the victory. In that way the children will be developing their physical as well as their emotional feelings in how to live in the society for that purpose. Om Vishnu Film Production gi nipalak suba khudol oina puthokpa lei ani haina mingthonba Manipuri feature film ge yaifa thongni thoram ngasai Imphal East gi manung sanba Bamon Kampu mayai lekai da leiba director KP Das ge sangai da pangthokre. Film asibu lamjing namtak liba director KP Das na ina karak kunba amadi lairaba ki pan khai makha da leiba mioi ani gi marakta sel thum gi wafam yaudana nungsi mari adudi mangba yaroi. Kunai ama kumang saushin bada nungsina ba haiba wahai asi yamna maru oi haiba ithiladu mami sapsana tahali haiba wafam phongdokhe. Paiba adu pamana lairaba oiba aduga ani di thamoi di cheng nungsinaga ahal lamangi side tagi khogi amatta naksinaba yadabi phibam da thamba aduga adugi marakta leinarakpa aduga nupa mayum gi pesa paiba du nupa mayum du yengthibi ba aduga kona khogi nupa mayum du na amuk nupa hidi nupa gi side tagi amuk laira jarasu kona honara kanda aidi mioi ba se ina khunba lairaba gi kanu leite hingba sida nuksinaba du yamda kar ai haibse talakpa khoi samsam na tomai takpa film am khakni. Nakal amaromda film asigi producer L Premjit na kunai ama kumang saushin bada film puthok sariba aikoi gi wakal dasu ahong mu kunai ama purakna ba hona bada ngamjaba kharadang oiribasu tengbang boina film asi puthok sabani haibu wafam kya phongdokhe. Lebak mayam sida hojik chatnariba kangon sida kitang semtokpa ngamjaba aduga film jina mayamda message ama ahong ba ma porokpa ngamba kitang oiba ngambra yengi haidana aina ngasi producer moina film sida lai ani haiba film je ngasi gi mahorchi tawjaraga Paugi maraktan aten babre magalawjari. Lamjingba jewelry na adom gidama khwaidagi asengba sana khwaidagi ahongba sana asamalda fanghanjari. Ekhoi gi service sing di inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi nem na lawjari. Nomaizing numitsu adom gi service ta leizari. Ngasimak lengsin birau Lamjingba Jewelry Private Limited DM College Road opposite Memsi Mall Thangmaiban Imphal West email lamjingbajewelry@gmail.com website www.lamjingbagoldbank.com contact us at 764293445 and 94029923991 Lamjingba Jewelry, good quality is our priority. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no. Khudong chaba kaya ma pizari. Aikoina phanganjari ba product sing di trucks, tippers, haulage, bus, amasung chainset ne. Documents ichang dana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikoi gi sport servicing van adongi damakta matham pumbada leijari. Bus sing yon madanatana school, college, universities, office ki dama contract basis ta lobby bagi khudong chaba su thamjari. Amadi genuine lay parts sing su pangdigani. Adongi mai pakpana aikoi gi mai pakpana. Breaking matungda makataba paung pijari. Gawada State Education Minister Manohar Parrikar laikhidraba matungda Congress ke MLA Tara Mari Magna ngasi Rajbhavan da chatuna Governor Ridula Sinha da anoba government ama semnaba Barton taunaba dabi tawkhre. Masigi mamangda ngasi ayu Congress Legislative Party CLP na panajida mifam pangtoktuna unakhe. Opposition Lusingba Sandrakan Kablekar na haiki madudi Governor na unanabagi ayaba piraktabadage Party ke MLA singna Rajbhavan da Barton tawrpa leitana namduna sanction khe. Congress na haukiva irai amasung nomaijing da government semnaba governor da ai boina pikiva leirabani haire
Goa hojek member nifu leiba assembly da MLA tara mari leiba Congress na khwaidagi masing yamba party oiri aduga BJP ge MLA tara nithoi leiri. BJP ge MLA Francis De Souza amasung Parikar leikhidaba aduga Congress ge MLA ani resign tawkhibadagi House ki mapangal hojek 53 ta hanthaduna leiribani. Lakliba Lok Sabha Mikhal Gidamak Inner Manipur Parliamentary Constituency ge oina Communist Party of India CPI Manipur na Moirangthem Narabu Mirep oina thagalagani haikre. April 19 da pangthokadoriba Inner Manipur Parliamentary Constituency ge oina Imphal West, Imphal East, Bisnupur amasung Thawbal gi mafam khara yauri. Mamangi Assembly poll anida CPI na seat amata phangba ngamdrabasu Inner Manipur seat asida kaba ngamgani haina sauna thajaba thamle. Thawbal district ki Wangjing Tentha Kendra dage nara CPI ticket ta ahumlak mai pakhe. Wangjing Tentha Kendra si CPI yamna kanba mafamni nara Kolkata Homeopathy Medical College dage medical degree pairaba miyoini mahangna haukiba sahi lising amaga samapan humudra humdoida CPI yauke amasung ing lising amaga samapan marifu mangada MLA oike. Mahak culture gi fam paiduna man of culture hainasu khangnei. Mahangna culture for peace ki damak thabak paike. BJP dagi resign tawkhibagi nongmagi matungda Assam ge Lok Sabha MP Ram Prasad Sharma na haikre madudi karigumba Prime Minister Narendra Modi na haijarabadi mahak party asida amuk halakpa yai adumoinamak BJP dagi fangba pawgi likhun singna hai Sharma gi resignation adu party ge center gi lusingba singna hojik phawpi oina ayaba piba leitri Tezpur ge oina Assam unit ki mirep sing khangalakpada mahak ki ming yauroktabadagi Sharma na BJP thadongnaba firep adu laukhibani hairi Ngarang party ki workers sing madrasa oza sing amade anganwadi workers singa Lucknow office ta unakraba matungda Congress ki oina nongpok thangba UP gi in charge oirivi Priyanka Gandhi Vadra ngasi Praya Garasta thungkre Priyanka mafam asida Varanasi yaugadaba mahaki Ganga Yatra hogadori mahakna bade Hanuman Mandir da lai khurumlaba matungda Triveni Sangam tamna satuna mafam maduda lakadurba Lok Sabha Mikhal gi campaign hongdokhe Hojik ngasi ayuk phong kiba Manipuri pause singi maroiba pawmu puni yang minase. Sangai Express Congress su BJP su mirep lauthok pangamdri Rahul Gandhi hankraba matung Congress mirep ki ming lauthok laba yai Outer gi ngasi notification thok lagane Officer khar gi fam hongdok hongjin tawkre Court na miyo yani mara leite haikre Pokna fam BJP की outer की मिरेप ngasi lauthok yai Congress की ना party की lusingba Rahul Gandhi laklaba matungda lauthok yana leiri mayum manakta की फाखिवा class 7 की mahiroi ama phuraga tharagle BJP na panchayat की sakti lauthokpani Congress na hapsin bani Ratan Kumar senior expert amana agriculture की director Ohendravadi Lomi Singh की ihau lakpa yai loop Naharol की thogdang SGF na inner amasung outer da mikhal lamba thengnagani March Kumathoi gi mamangda mirep oigadap sing lauthoklegani Manihar Goswami India Pakistan unkhatnava hengalakre nuclear submarine deploy tawkre veterinary field assistant singi superannuation chai humfuni thoi da sangdokpiu manava khunai gi damak ahanba Manipur khunai mifam ama pangthoklagani Kameshwar Huyenlan Pau BJP gi mirep oigadap singi ming ngasi lauthoklaba yai haina panari Congress ki mirep sing national leader singna lepkadauri Congress na laingak pairabadi naga wathok ki waroishin purakani Imphal Free Press ki sub editor Rishikanta nongmai na kaftuna hatkhiwagi case CVI gi ayo ne statement pikre accused examination horagani salam tawbada mana piragani sana leibak Congress ki ticket Rahul Gandhi ki khongchat loiraba tungda lauthok tawri Northeast ki apunba issue sing manifesto da hafan gadawri gai khangam Manipur ki issue sing thengnaba ngamba MP thagani L Radhakishore EGL Express Chahiya sigi February dagi March mapan fawda political party chamaga nimfumapan register tawkre India pumagi oina political party masing lising aniga chani maudra hundoi leire ticket ki wata naruba chief minister Imphal da halakre Rahul lakpagi matangda Congress kanna semsari Ireibak Assam Rifles lana pau pisin ba informa mari more da miyamna warakre Go to school lauraga Sangol Gumba school singda kanamba mama mapana macha sing larik tamba thaninga dauribano Lomi gi awaba udaba mioi director oihanganu Aroibada moroiba pawmukana fangbigani
लोक सभा मिखल की अहान तांक की नोटिफिकेशन थोक्रे मिखल की टिकेट लाउथोक्तबना बीजेपी अमसुंग कांग्रेस की मिरेप ओइगदब सिंह खोइरांग खोसाउनरे यौसंग कुमहैना लापगे इरोइनेना लमदम असिगी निंगोल ओइबि क्याना थाबल चोंगनबा मफम क्यादा लंबी थतुना सेल खाइबा हौरे अमदी मिखल ममांगदा पॉलिटिकल लीडर सिंगना मीडियादा इंटरव्यू पीबा यादबा अमदी मिखल पांगथोकदबा पुंग निफु निपान वाटलिंगाइदा कैंपेन तौदनबा इलेक्शन कमीशन ऑफ इंडिया ना खंगनख्रे हौजिकी ओइनादि मतंग असिदा मणिपुरी पाउ लोइजरे टाइम्स ऑफ मणिपुर न्यूज येंबरिबसिंगबो अमुकना खुरुमजरे